ꯃꯃꯤꯡꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯅꯣꯏ ꯈꯔ ꯂꯧꯔꯛꯑꯣ ꯑꯣ ꯀꯨꯝꯕꯤꯔꯩꯒꯤꯗꯤ ꯆꯟꯅꯤ ꯊꯣꯏꯒꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯈꯤꯕꯅꯦ ꯃꯥꯒꯤꯗꯣ 500 ꯄꯤꯔꯛꯈꯤꯕꯅꯦ ꯄ꯭ꯔꯤꯇꯤꯒꯤꯗꯤ ꯌꯥꯎꯔꯕ꯭ꯔꯣ ꯃꯥ ꯑꯩꯉꯣꯟꯗ 100 ꯄꯤꯔꯛꯈ꯭ꯔꯕꯅꯦ ꯂꯥꯛꯇ꯭ꯔꯤꯕꯣ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯆꯠꯀꯗꯣꯏꯅꯦ ꯍꯣꯇꯦꯜꯗ ꯑꯣꯏ ꯂꯥꯛꯑꯒꯦꯔꯣ ꯑꯩ ꯊꯦꯡꯉꯦ ꯑꯣ ꯍꯣꯏ ꯂꯥꯛꯑꯒꯦ ꯑꯩ ꯗꯗꯥ ꯂꯥꯛꯑꯦ ꯑꯝꯇ ꯊꯣꯛꯎꯔꯤꯒꯦꯀꯣ ꯍꯣ ꯆꯠꯂꯨꯔꯣ ꯍꯣꯏ ꯑꯩꯈꯣꯏ ꯃꯅꯤꯡ ꯄꯔꯦꯡꯒꯤ ꯀꯩꯅꯣꯒꯤ ꯍꯥꯞꯇ꯭ꯔꯤꯀꯣ ꯅꯥꯎꯕꯤꯒꯤ ꯑꯗꯨ ꯍꯥꯞꯆꯜꯂꯣ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩꯗ ꯄꯪꯀꯧꯗ ꯀꯧꯋꯦ ꯍꯣꯇꯦꯜꯗ ꯂꯥꯛꯄ ꯌꯥꯕꯗꯨꯕꯨ ꯊꯧ ꯂꯩꯇꯕ ꯃꯌꯥꯝꯗ ꯄꯨꯟꯁꯤꯜꯂꯒ ꯃꯤꯋꯥ ꯉꯥꯡꯅꯕꯗꯣ ꯑꯩꯁꯨ ꯌꯥꯎꯁꯤꯔꯣ ꯑꯁ ꯋꯥꯇꯥꯒꯗꯤ ꯄꯥꯈꯪ ꯃꯥꯟꯖꯗꯦ ꯑꯋꯣꯏꯕ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯕꯩ ꯋꯥ ꯈꯟꯅꯕꯁꯤꯕꯨ ꯋꯥꯊꯤꯔꯣ ꯁꯦ ꯑꯩ ꯍꯣꯔꯦꯟ ꯊꯥꯕꯜ ꯆꯣꯡꯕꯗ ꯁꯦꯠꯅꯕꯅꯦ ꯁꯤ ꯑꯩꯉꯣꯟꯗ ꯄꯛꯀꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯄꯛꯇꯤꯡꯅ ꯁꯦꯒꯥꯏꯒꯦ ꯄꯤꯔꯣ ꯊꯥꯕꯜ ꯆꯣꯡꯕ ꯀꯥꯏꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯂꯩꯅꯔꯤꯕ ꯃꯔꯛꯁꯤꯗ ꯊꯥꯕꯜ ꯆꯣꯡꯕ ꯀꯥꯏꯅ ꯅꯊꯨꯟꯗ ꯀꯥꯎꯈꯠꯇꯅ ꯅꯪ ꯅꯈꯨꯠꯇ ꯄꯤꯔꯣ ꯃꯤꯅ ꯄꯥꯏꯗꯅꯕ ꯊꯤꯗꯦꯛꯄꯤꯒꯦ ꯑꯁ ꯂꯝꯉꯥꯟꯕꯤ ꯀꯥꯏꯅ ꯃꯥ ꯆꯠꯂꯤꯁꯤꯅ ꯂꯝꯉꯥꯟꯕꯤ ꯑꯩꯅ ꯉꯥꯏꯈꯣ ꯍꯥꯏꯁꯤ ꯅꯉꯣꯟꯗ ꯅꯠꯇ꯭ꯔꯥ ꯑꯩꯁꯤꯕꯨ ꯅꯪꯅ ꯂꯧꯔ ꯂꯩꯔꯕ ꯅꯨꯄꯤꯔꯣ ꯂꯩꯁꯥꯕꯤ ꯅꯇꯨ ꯅꯠꯇꯦ ꯀꯥꯎꯒꯦꯒ ꯅꯦꯠꯀꯦꯒ ꯊꯤꯡꯒꯦꯒ ꯊꯣꯡꯉ ꯂꯩꯔꯕꯁꯦ ꯍꯦꯛ ꯃꯉꯥꯏꯌꯦꯕ ꯍꯣꯏ ꯈꯣꯟꯒ ꯋꯥꯡꯈꯠꯂꯛꯀꯅꯨ ꯊꯥꯖꯤꯟꯗꯅ ꯂꯝꯕꯤꯅꯤ ꯋꯥ ꯉꯥꯡꯗꯦ ꯃꯤ ꯃꯃꯥꯡꯁꯤꯗ ꯆꯠꯁꯤꯔꯣ ꯑꯥꯏ ꯈꯨꯗꯥꯡꯒ ꯄꯥꯏꯔ ꯆꯤꯡꯉꯤꯅꯦ ꯉꯁꯤ ꯆꯦꯟꯗ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯋꯥ ꯉꯥꯡꯅꯕꯁꯤꯀꯣ ꯋꯥꯊꯤ ꯉꯥꯡꯅꯨꯁꯤ ꯍꯧ ꯍꯅꯨ ꯑꯅꯥ ꯁꯥꯅꯨ ꯂꯥꯛꯇꯅ ꯍꯦꯛ ꯆꯤꯡꯉꯗꯅ ꯃꯤ ꯊꯥꯕꯜ ꯆꯣꯡꯉꯝꯗꯥꯏꯁꯤꯗ ꯁꯌꯦꯡꯒ ꯍꯦꯛꯊꯣꯛꯈ꯭ꯔꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯊꯤꯗꯦꯛ ꯇꯥꯔꯦꯗꯅ ꯑꯦ ꯑꯋꯣꯏꯕꯃꯛꯀꯤꯒ ꯊꯨꯗꯦꯛꯇꯣꯏꯖꯥꯠꯅꯤ ꯌꯥꯝ ꯈꯠꯅꯤꯡꯕ꯭ꯔꯥ ꯏꯔꯥꯡ ꯇꯧꯅꯤꯡꯉꯗꯤ ꯅꯃꯥꯏꯗꯣ ꯁꯤꯡꯆꯤꯅ ꯇꯛꯊꯛꯀꯗꯕꯅꯤ ꯑꯁ ꯐꯖꯔꯅꯤ ꯃꯆꯤꯟꯁꯦ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ ꯌꯥꯔꯣꯀꯣ ꯑꯦ ꯃꯤ ꯐꯤꯔꯣꯟꯒ ꯂꯥꯡꯕ ꯂꯣꯏꯔꯀꯥꯟꯁꯤꯗ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯑꯩꯁꯤꯕꯨ ꯀꯩ ꯍꯥꯏꯅꯗꯣꯏꯅꯣ ꯅꯪ ꯈꯪꯉꯕꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯩꯉꯣꯟꯗꯩ ꯃꯣꯏꯅ ꯍꯦꯜꯂꯨꯕ꯭ꯔꯣ ꯑꯩꯅ ꯌꯥꯔꯣꯏꯗꯤ ꯌꯥꯔꯣꯏ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯅꯈꯨꯠꯀ ꯄꯥꯏꯅꯔꯒ ꯆꯣꯡꯃꯤꯟꯅꯕ ꯊꯥꯕꯜꯗꯨꯕꯨ ꯑꯩꯅ ꯌꯦꯡꯒꯗ꯭ꯔꯣ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯑꯗꯨꯗꯤ ꯅꯪꯁꯨ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄ ꯌꯥꯔꯔꯣꯏ ꯐꯣꯟꯗ ꯀꯣꯜ ꯇꯧꯅꯔꯒꯅꯦ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯑꯗꯨꯝ パイꯅꯔ ꯂꯩꯇꯥꯕ ꯅꯪ ꯉꯝꯒꯗ꯭ꯔꯥ ꯉꯝꯅꯤ ꯊꯧꯔꯤ ꯊꯕꯛꯁꯨ ꯌꯥꯎꯕ ꯌꯥꯔꯣꯏꯀꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯤꯁꯥ ꯆꯥꯕꯁꯤꯡꯗꯨꯅ ꯅꯃꯥꯏ ꯅꯃꯤ ꯈꯪꯗꯕ ꯃꯈꯩ ꯇꯕꯦ ꯇꯩꯍꯟꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯑꯩꯁꯤꯕꯨ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯗꯧꯅ ꯀꯅꯥꯝꯇ ꯇꯤꯟꯅꯔꯅꯨ ꯍꯥꯏꯔꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯅꯠꯇꯅ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯗꯦ ꯁꯣꯛꯅ ꯁꯝꯅꯕꯁꯨ ꯄꯥꯝꯗꯦ ꯑꯩꯗꯤ ꯉꯟꯅ ꯌꯨꯝ ꯄꯥꯜꯂꯒ ꯏꯋꯥ ꯏꯄꯥꯝꯗ ꯊꯩꯔꯒ ꯊꯝꯃꯕꯅꯤꯅ ꯀꯅꯥꯁꯨ ꯁꯣꯛꯅ ꯁꯝꯅ ꯌꯥꯗꯕꯩ ꯋꯥꯔꯤꯅꯤꯅꯦ
시지보 마파인가 숭뚝 해토어로. ꯑꯗꯨꯗꯤ ꯍꯥꯡꯃꯟꯗ꯭ꯔꯣ ꯅꯁꯥ ꯂꯩꯅꯥ ꯑꯣꯏꯔꯛꯇꯅꯕ ꯏꯅꯥꯛꯇ ꯂꯩꯇ꯭ꯔꯤꯉꯩꯗ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯈꯪꯖꯤꯟꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯕꯅꯤꯀꯣ ꯍꯥ 와무가 따누 ꯁꯦꯁꯂꯥ 이만나비 ꯃꯌꯥꯝ 와 ꯇꯥꯟꯅꯕꯒꯤ ꯑꯩ ꯉꯥꯏꯔꯝꯃꯅꯤꯕ ꯅꯪꯁꯨ ꯊꯕꯛ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯆꯠꯇꯣꯏꯅꯦ ꯑꯩ ꯑꯗꯨꯗꯤ ꯒꯥꯔꯤ ꯆꯠꯂꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯣ Oi! Oi! Sajilodana. Ngaiko. Nangi miyeng duki pakum piram. 코치 얌 토다도 Aina hangi sipagira. 다도세 나와이나 강나브라 까이데노 ngawri phei khutaga ta ta paidana mamma yek khadinba Tha di lawridana thausi. Kaiba? hainadi Kainong sino papse? pare Pahami. 하 Ko hi ta. Nana thogoi legi. 아이기 더우기 시컨브라 너희 뻔시키나 흥 du oi tare Ya. 아이고 어퍼링 싫어. 아이고 싫어. 형님, 너희. ꯀꯀꯥ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯄꯩꯁꯥ ꯈꯔ ꯍꯥꯞꯄꯤꯔꯝꯃꯣ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯨ ꯍꯧꯖꯤꯛ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯅꯗ꯭ꯔꯤꯉꯩ ꯂꯥꯟꯖꯦꯟꯅꯗꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯖꯟꯕ ꯉꯝꯗꯗꯅ ꯂꯥꯎ ꯈꯣꯡꯅꯔꯤꯉꯩ ꯆꯩꯔꯛꯁꯤꯗ ꯅꯣꯏꯅ ꯊꯥꯕꯜ ꯆꯣꯡꯅꯤ ꯍꯥꯏꯁꯤꯕꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯄꯥꯝꯈꯤꯗ꯭ꯔꯦꯗ ꯊꯥꯕꯜ ꯆꯣꯡꯕ ꯐꯪꯂꯛꯇ꯭ꯔꯤꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯆꯣꯡꯗꯣꯔꯤ ꯑꯩꯈꯣꯏꯗꯤ ꯍꯥꯄꯝ ꯊꯣꯛꯄ ꯍꯥꯄꯝꯃꯣ ꯃꯤꯒꯤꯗꯤ ꯅꯍꯥꯟꯗꯅ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯅꯨꯃꯤꯠ 4ꯅꯤ 5ꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯈꯣꯝꯕ ꯍꯧꯅꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯈꯔꯗꯤ ꯃꯟꯃꯜꯂꯕꯅꯤ ꯃꯤꯒꯤ ꯂꯩꯕꯥꯛꯇꯗꯤ ꯅꯣꯡꯃ ꯈꯛꯇꯅꯤ ꯌꯥꯎꯁꯪꯁꯦ ꯄꯥꯡꯊꯣꯛꯏꯕ ꯐꯔꯦ ꯁꯦ ꯂꯨꯄꯥ 10ꯁꯤ ꯂꯧꯔꯣꯀꯣ ꯑꯦ ꯂꯨꯄꯥ 10ꯅ ꯀꯩꯗꯧꯅꯗꯣꯏꯕ 500 ꯍꯥꯞꯄꯝꯃꯣ ꯀꯩꯅꯣꯅꯦ ꯑꯄꯤꯕ ꯂꯧꯒꯦꯗꯤ ꯉꯥꯏꯗ꯭ꯔꯗꯅ ꯅꯣꯏ ꯅꯄꯥꯒꯤ ꯁꯣꯇꯣ ꯊꯧꯕꯗꯧ ꯊꯧꯏꯗꯨꯕꯣ ꯂꯧꯗ꯭ꯔꯒꯗꯣ ꯑꯄꯤꯕ ꯂꯧꯒꯦꯗꯤ ꯍꯥꯏꯗꯦ ꯀꯅꯥꯅꯕꯨ ꯄꯨꯊꯥꯡꯉꯟꯅꯦꯒꯦ ꯍꯟꯇꯣꯛꯁꯦ ꯆꯠꯀꯦꯁꯦ ꯀꯩꯅꯣ ꯅꯣꯏꯗ ꯃꯣꯏꯒ ꯄꯨꯟꯗꯕ꯭ꯔꯣ ꯁꯦ 10ꯁꯤ ꯂꯧꯔꯣ ꯆꯥꯎꯈꯠꯇꯕ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯂꯨꯄꯥ 10 ꯄꯤꯒꯤ ꯃꯤꯅ ꯍꯥꯏꯔꯝꯃꯤꯁꯤ ꯆꯨꯝꯗ꯭ꯔꯣ ꯆꯨꯝꯗ꯭ꯔꯣ ꯅꯪꯒꯤ ꯋꯥꯇꯥꯗꯨꯗꯤ ꯅꯪꯉꯣꯟꯗ ꯁꯦꯟ ꯄꯨꯈꯤꯕ ꯊꯧꯕꯁꯦ ꯍꯦꯛ ꯃꯉꯥꯏ ꯍꯣ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯥꯅꯅꯦ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯥꯍꯟꯄꯣꯟꯇꯦ ꯂꯨꯄꯥ 10ꯗꯨ ꯌꯥꯎꯗꯅ ꯆꯥꯝꯃ ꯁꯥꯕ ꯌꯥꯕ꯭ꯔꯣ ꯅꯪꯉꯣꯟꯗ ꯍꯦꯛ ꯄꯤꯔꯣꯍꯦ ꯄꯤꯔꯒꯦꯍꯦ ꯑꯦ ꯂꯝꯉꯥꯟꯕ ꯂꯥꯛꯑꯦ ꯑꯁ ꯇꯟꯖꯥꯁꯤꯗ ꯀꯗꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯏꯅꯣ ꯁꯤꯅ ꯈꯥꯃꯣ ꯈꯥꯃꯣ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯊꯥꯕꯜꯒꯤ ꯁꯦꯜ ꯀꯌꯥ ꯍꯥꯞꯄꯝꯒꯦ ꯍꯥꯏꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯩ ꯉꯝꯒꯦ ꯍꯥꯏꯕ ꯍꯥꯏꯔꯣ ꯏꯅꯥꯛ ꯈꯨꯜꯂꯤꯉꯩ ꯃꯊꯛꯇꯨꯗ ꯁꯦꯟ ꯇꯥꯟꯕꯅ ꯁꯦꯟ ꯇꯥꯟꯕ ꯀꯜꯂꯤꯕ ꯍꯦ ꯑꯗꯨꯕꯨꯗꯤ ꯃꯤ ꯋꯥꯍꯟꯅꯤꯡꯗꯗꯅ ꯍꯣꯠꯅꯖꯩꯅꯤ ꯁꯤꯡꯈ꯭ꯔꯕ ꯅꯨꯄꯥꯅꯤ ꯑꯦ ꯂꯧꯉꯥꯟꯕꯤꯗꯤ ꯁꯤꯗ ꯌꯥꯝ ꯊꯣꯛꯂꯛꯑꯣ ꯀꯩꯅꯣ ꯅꯪ ꯂꯩꯊꯣꯛꯑ ꯂꯩꯗꯨꯅ ꯂꯥꯛꯑꯣ ꯀꯩꯅꯣ ꯂꯝꯉꯥꯟꯕꯧ ꯀꯩ ꯄꯥꯡꯒꯦ ꯍꯥꯏꯕꯅꯣ ꯃꯩꯔ ꯕꯦꯜꯂ ꯑꯃ ꯀꯣꯛ ꯄꯥꯡꯉꯣ ꯀꯩꯅꯣ ꯅꯝꯕꯤ ꯅꯣꯏ ꯊꯥꯕꯜ ꯆꯣꯡꯕꯒꯤꯗꯃꯛꯇꯗꯤ ꯑꯩ ꯀꯔꯤꯁꯨ ꯄꯥꯡꯅꯤꯡꯗꯦ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯔꯒꯅ ꯃꯊꯦꯜ ꯑꯃ ꯉꯝꯒꯦ ꯌꯥꯔꯣꯏ ꯐꯔꯦ ꯃꯩꯁꯨ ꯕꯦꯜꯁꯨ ꯄꯥꯡꯉꯒꯦ ꯑꯗꯣ ꯅꯣꯏ ꯑꯩꯅ ꯍꯥꯏꯕ ꯑꯃ ꯌꯥꯕ ꯉꯝꯃꯗ꯭ꯔꯥ ꯉꯝꯃꯅꯤ ꯉꯝꯅꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯦꯜꯂꯒꯦ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯊꯥꯡꯒꯠꯄꯤꯔꯒꯦ ꯃꯥꯅ ꯌꯥꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤꯅꯦ ꯑꯣꯏꯔꯅꯤ ꯄꯟꯅꯒ ꯇꯩꯅꯒ ꯌꯥꯔꯦꯍꯦ ꯑꯗꯨꯗꯤ ꯅꯣꯏ ꯉꯝꯃꯅꯤꯀꯣ ꯃꯦꯝꯃ ꯂꯩꯁꯥ ꯂꯥꯛꯑꯣ ꯐꯥꯔꯒ ꯒꯥꯔꯤꯗ ꯊꯥꯡꯒꯠꯂꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯈꯜꯂꯨꯅꯨꯗ ꯅꯨꯡꯁꯤꯕꯕꯨ ꯅꯝꯃ ꯍꯥꯗꯅ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯒꯗꯕ ꯅꯠꯇꯦ ꯍꯣꯏ ꯏꯁꯥ ꯌꯥꯅꯔꯤ ꯊꯃꯣꯏꯗ ꯑꯃꯛꯄ ꯑꯃꯠꯇ ꯂꯩꯅꯗꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯀꯩꯅꯣ ꯍꯥꯏꯔꯣ ꯑꯩꯒꯤ ꯑꯄꯥꯝꯕꯔꯣ ꯀꯩꯅꯣ ꯅꯪꯅ ꯄꯥꯝꯃꯤꯗꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯀꯥꯡꯂꯨꯞ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕ ꯍꯥꯟꯅ ꯁꯨꯅꯕꯁꯤ ꯂꯩꯇ꯭ꯔꯕ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯅꯨꯃꯤꯠꯇꯨꯗ ꯊꯥꯕꯜꯗ ꯅꯠꯇꯦ ꯏꯁꯩꯁꯨ ꯀꯧꯒꯦ ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯗꯨꯅꯕꯨ ꯃꯇꯝꯗꯣ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯦ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕꯁꯤꯡꯗꯣ ꯅꯈꯣꯏ ꯑꯩꯈꯣꯏꯗ ꯆꯤꯡꯁꯤꯜꯂꯒ ꯌꯦꯡꯉꯨꯅꯦ
너희부 타본 쏘는기더라. ꯑꯦ ꯑꯗꯨꯁꯨ ꯂꯨꯏꯌꯦ ꯒꯥꯔꯤ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯒꯥꯔꯤ ꯂꯥꯛꯑꯦ ꯒꯥꯔꯤ ꯂꯥꯛꯑꯦ ꯒꯥꯔꯤ ꯈꯥꯝꯃꯣ 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 ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ ꯅꯪ ꯌꯥꯝ ꯀꯜꯂꯦꯅꯦ ꯍꯥ ꯑꯩꯅ ꯁꯦꯟ ꯊꯕꯛ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯅꯪꯅ ꯑꯅꯝꯕꯁꯦ ꯌꯥꯝ ꯀꯜꯂꯤꯁꯤ ꯃꯦꯝꯃꯒ ꯉꯥꯟꯕꯤꯒꯅ ꯉꯥꯛꯇꯪꯗꯅꯤ ꯍꯥꯏꯕꯗꯨꯗ ꯊꯣꯛꯂꯛꯄꯅꯦ ꯆꯪꯉꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯪꯉꯣꯀꯣ ꯍꯣꯏ ꯕꯥ ꯆꯪꯉꯣ ꯍꯥꯏꯕꯅꯦ ꯍꯣꯏ ꯕꯥ lupa kaya hapam hapam mano moina Lising ama hapam. Lising ama pukui lupa 10 din yaudi ꯇꯔꯥꯅꯕꯨ ꯀꯩꯗꯧꯅꯗꯣꯏꯅꯣ Thabal chongbagine asi lampaksida. no silang baksida te zongni ne ꯆꯣꯡꯉ ꯂꯣꯏꯔꯦ adi ꯀꯩꯅꯣ hoji te zongni ne Nganbi ya? Nganbi ꯀꯩꯅꯣ ya? ꯊꯥꯕꯜ ꯆꯣꯡꯉꯨꯁꯤ ꯂꯥꯛꯑꯣ kaigino nang sa phone pai ditu Thabal Balik daw chongo ni. ka pisa piram debi jat Oy, am kidoini tulawsin. nangido. aina haiba mido akoi da puram mebdo hoji ai ngai le min sa lo La Oy, yare, ay tama. haraga oi simuji sida maya higale na akoi da puram mer pa na sa di ꯀꯩꯗꯧꯔꯒꯦ? ha ta na uji lo chale so da bironi so da thiang kan ti da piramo. solo sing se lo ro ro se ꯈꯔ ꯌꯥꯝ ꯄꯤꯔꯝꯕ ꯌꯥꯕ Nangwa ka. songwa da bu zonga jamana ꯌꯥꯝꯗꯦ ꯌꯥꯔꯦ ꯆꯠꯂꯣ heng thaban zonga dai pai du ni ko ꯂꯥꯛꯇ ꯂꯥꯛꯑꯣ eh lak ꯂꯥꯛꯇ lak ꯂꯥꯛꯑꯣ Chatlo yare. ꯆꯠꯂꯣ ꯌꯥꯔꯦ ꯍꯌꯦꯡ ꯆꯠꯂꯣ ꯂꯥꯛꯄ ꯌꯥꯔꯦ ꯀꯥꯎꯅꯤ oi noi sai do ina kai do kingo ꯀꯥꯏꯗ ꯃꯥꯅ ꯆꯠꯂꯤꯁꯤ ꯀꯥꯏꯗ ꯃꯥ ꯆꯠꯂꯤꯁꯤꯅ ꯆꯠꯂꯤꯁꯤꯅ ꯂꯝꯉꯥꯟꯕꯤ ꯂꯝꯉꯥꯟꯕꯤ ꯂꯥꯛꯑꯣ